Laibak asida mutant COVID na naba kunmanga sure vaccine nongmani ni da phanglaba yai. AIMS ki director Dr. Randip Guleria na hairi India ki su COVID-19 ki vaccine nongmani ni gi manungda leiragani. Oxford AstraZeneca vaccine UK da sinaba yahan kibasi achouba khongthang amani. UK Regulatory Authority na AstraZeneca ki vaccine sinaba yabagi approval phangbasi nungaiba paw amani. Vaccine asimak Serum Institute of India na saribani. Dr. Randip Nahai, India da natana Malem gi mafam kya da su achouba khongthang ama thangjilabani. Celsius drigi ani dagi nipan phawbuda vaccine asi thamjinba yabani na thamjinba aduga puthok pusin tawbuda su yamna komlagani. Pfizer vaccine da -3 Celsius 70 gi tangai phadaba leibadu dagi di isam chamba freeze amada thamba yaba Oxford ki vaccine ni haina All India Institute of Medical Sciences New Delhi gi director Dr. Randip na news agency ga unabada phongdokre hairi. COVID-19 tika thabagi drive sathabaga mari leinana mahakna hai leibak sida phangadoriba vaccine gi matungina sathagani. Oxford AstraZeneca vaccine UK Brazil aduga South Africa da sinana wagi approval phangkhiba aduda yumpham oirga thizili aduga record su leire. Amaromda coronavirus ki UK strain gi anauba case manga amagasu ngasi thengnaduna laichat asigi anaba kunmanga sure. Yamna thuna launa ganba mutant strain asi UK da September thada thengnakhibani. Masi India da numit nini gi mamangda European leibak singda chaluba sing halakpada gi thengnarakpani. Dr. Singna haibadadi UK gi mahik makhalasi super infectious ni chada humdra hena hojik leiriba laichat asidagi hena sandokpa ngambani hairi. Lengakna laichat asi sandokpa ngamhandana ba genome sequence project makhada laboratories tarada yamna chauna changing chathabagi thabak paikhatkrabani. Aduga topa pawmana Juko tampak ta mai chakpa hojik su muthat pangamdri Chief Minister na ngasi helicopter tongduna yengsinkhre. Senapati district ki Juko tampak ta mai chakpa hojik su muthat pangamdana leiri. Mai chakpa si kannabagi damakta ngasi Imphal dagi Manipur Fire Service ki joint director na lusingduna fireman kunthra section officer ahum yauna DI mari ga loinana changsinkhre. Mau yoraba matungda maugi khunja chamarom amadi forest department ki mioi sing yauna mai kanbagi thabak section thoranga loinana changsinkhre hairi. Amarom dai khoi gi pawmi na phangba paw mugi matungina khunja chamarom ga forest department ki mioi singa mai chakli badu kanbagi thabak chathari hairi. Juko tampak mai chakli basi kannabagi damakta Manipur ki Chief Minister N Biren na ngasi helicopter tongdune yengsinkhre. Kongchat asida forest minister Awangbo Niwai Chief Secretary Rajesh Kumar amadi Manipur Police ki DGP su saruk yakhi hairi. Aduga topa pawmana leibak sigi state kaya da ngasi ahingdagi hangchit ayuk pung 3 phawba night curfew thamkhre. Ngasi asi ari anau sinabagi langdai amadi hayeng na no chahi gi new year ga mari leinana leibak sigi tongan be state kaya da numidang gi matamda curfew thamkhre. Delhi, Rajasthan, Karnataka, Uttarakhand, Goa na singba yauna state kaya da ngasi numidang pung 12 dagi horaga hangchit ayuk ki pung 3 phawba night curfew thamkhre. Delhi ki district punamakta hariba night curfew asi inanaba kanba hukum pikre. Rajasthan da su state adugi home department na ngasi ahingdagi horaga hangchit ayuk phawba night curfew thamkhre. Amaromda Maharashtra gi mafam kya da su night curfew na singba yauna athingba thamkhre. Karnataka da anuba sahi lakadoriba si yengduna state adugi mafam kya da CRPC gi dhara chamagani phumari gi athingba thamkhre. Amaromda Goa na anuba sahi 2021 bu taramna okpagi thoram paksanna pangthokadori. Ngasi ahingdagi horaga hangchit ayuk phawba leibak sigi tongan mafam kayada thokaningdaba sing thoktanabagi damakta state punamakta high alert thamkhre. Aduga topa pawmana Dr. Konika Khuraijamda Saraswati Bhai Dada Saheb Phalke Women Achievement Award pirakle. Dr. Konika Khuraijamda Saraswati Bhai Dada Saheb Phalke Women Achievement Award pirakle. Hariba award asi mahangna education gi lamda tawriba thabak singbu singthaba oina Mumbai da leiba Innovative Artists Welfare Association amadi Amar Cine Production na pirakpani. Malem gi leiba khudimaktagi nupi nifumanga makoi na tongan be hiramda mai paklakpa amadi tawriba thabak singda yumpham oiraga award asi pirakpani. Loinana Dr. Konika na nupi awardee nifumanga changdamnabada khwaidagi bot masing yamna phangba oirakpana Viewers Choice Award su phanglaki. Dr. Konika hojik Associate Professor DM College of Teacher Education oiri amadi Discuss Foundation Gharigi Honorary Administrator su oiri. Aduga topa pawmana COVID-19 naba lising kunma thoiga chanipan kuni thoi nauna thengnare anaba lak amaga lising nipunipan hena sikre sample crore taranipan rom test tawkhre.
कोरोना वायरस की अनौब स्ट्रेन अमना यूनाइटेड किंगडम अदुगा साउथ अफ्रीका दा थेंगनरपदगी इंडिया फाउबो यौसिलकपदगी अकीबा मिपाइबा पोकनबा मरक्ता हौखिबा पुंग कुनमरी सिदा नौना लाइसेट असिना नाबा मियोय लिसिंग कुनमाथोय गा चनिपान कुनिथोय थेंगनदुना लाइसेट असिना नौना नाबा थेंगनबगी चांग ngarangdagi चादा तरुक हेनगले हाइना पारी ngasi ayuk thadorokba union health ministry gi data matungina laisat asiga mari lenana mioi chama ga mawdra mapan sikhiba si tharaga sikhiba apun mamasing lak amaga lising ni punipan ga chatret kunthani pan yore apun ba na pamasing crore amaga lak ani ga lising humpu taruka chatruk humdra mari yore ano bolaisat asigi layong utpa sample delhi dani pan aduga bengaluru gi lab ta tare thengnare haina report tawkhrabani delhi lengakna ngasi december kunthama thoi asi mangjona numidang curfew lauthokre aduga january amadana numidang pung 13 dagi ayuk pung 3 phawba ano basahi hawbugi thorum pangthokpa mi pundana ba athingba thamkhre delhi chief secretary gi ya thangi matungina athingba si january ani da su chanagani hairi ICMR की रिपोर्ट मतुंगिना ngarang phawbuda laibak sida COVID-19 की लायोंग लेबरा हाइना सैंपल crore 13 का लाख कुनगा लिसिंग निफुमापन गा चनी हुमद्रा मरी टेस्ट तौखरे मियोय लाख मौद्रानी पान गा लिसिंग हुमफु नाबा फखरे लेबाक सिदा कोविड नाबा सि नुपी दगी नुपाना मसिंग हेली अपुनबा नाबा मसिंग सादा हुमफुम दोय नुपानी अदुगा सादा 13 ना नुपी दा नाबा थेंगनै अदुगा लाइसर सिना नाबा दगी सिबसु नुपाना सादा हुमद्रा ओइबदा नुपी ना सादा 13 ओइरी हाइना हक्सेल मिनिस्ट्री की डेटा दा उडली मालेम की लाइसेट असिना नाबा अपुनबा मसिंग crore 9 हेनख्रे अदुगा लाइसेट असिना मियोय लाख 13 का लिसिंग मरफुमापन सियनख्रे मणिपुर की ओइना ngarang dagi ngasi ayuk phawbuda nupi kunma thoi yauna punna miyoy nifu mari laisat asina naba nauna thengnare masi tharaga laisat asina naba punba masing lising kunipan ga chama kunthra thret oiduna awang nongpok lamdamda laisat asina henjin na sohlaba ahum suba state oiri laisat asina naba dagi hojik laika nariba punba masing lising amaga chama marphuni thoi da ngaire masi naba pharaklaba miyoy marphu discharge tawkhiba dagini hojik phawbuda naba phakhiba punba masing lising kuntaruk ka chatruk sungna ama sukre लाइसेट असिना नाबा मियो एमा सिखिबा असि थारगा हौजिक फावबुदा लाइसेट असिगा मरी लेना सिखिबा अपुनबा मसिंग चहुम गा यांखै मरी सुरे नाबा फबगी चांगचादा मौद्रा मरी दशमिक मंगा मरी यौरे ट्रैवल हिस्ट्री लेतबा नौना पॉजिटिव ओइरबा सिंग अदुदी इम्फाल वेस्ट दगी 19 इम्फाल ईस्ट दगी 10 थौबाल दगी अहुम बिष्णुपुर दगी अमा तमेंगलोंग दगी अनि सेनापति दगी अमा चुराचांदपुर दगी अनि जिरेबाम दगी अमा अदुगा टेंगनोपल दगी अनि नि अदुगा तोप पावमना रेगुलर प्रिंसिपल अमदी वाइस चांसलर हापी नब खोंजंग चंगसिलगनी देसाम सही कया लेप्तना दिसंबर 13 देसाम न पांगथोकबा पाउमीसिंगा थौमीसिंगा पुमेन पाउमेन नबगी थौरम ngasisu देसाम की हेड ऑफिस क्वाकैथेल बाजार द पांगथोकरे थौरम अदुगी थौरम मपु ओइना सरुक याखिबा एन एडिशन प्रेसिडेंट देसामना एजुकेशन की लमदा सासिनगदबा थौरम क्यासु पाउदमखि महांग मखा तारदुना लाखदौरिबा सही 2021 दा मणिपुर दा लेरिबा कॉलेज सिंगदा इंचार्ज प्रिंसिपल ओइना पुहलिबा सिंग असि रेगुलर प्रिंसिपल ओइना हापिनबा होनरगनी हाइना फोंदोकी मसिगा लोइना ना मणिपुर दा लेरिबा यूनिवर्सिटी सिंगदसु रेगुलर बीसी हापिनबा लेंगाक तक्सिलगनी हाइरी कॉलेज की थाक तमलिबा सब्जेक्ट सिंग असि मथक्ता मतम असिगा चुनाबा सब्जेक्ट सिंग बुसु हापिनबा हाइबगा लोइना सिंताकपगी सिनफमदा चंगदुना महि ताकदोरिबा मियोय सिंगदमक लेंगाक की केबेनेना कॉलेज मंगा खनगतुना ITEP इंटीग्रेटेड टीचर एजुकेशन प्रोग्राम असि लाकलिबा सेशन असिदगी हौनबा लेंगाक तक्सिलगनी हाइबसिनी ngasiगी थौरमदुदा खोगेंद्र खोमद्राम एडिटर संगाई एक्सप्रेस अमदी नाउबा खोइराकपम जनरल सेक्रेटरी अमजुसु सरुक याखी थौरमदुदा मीडिया की इसिल नाउसिंगदा अचंब खुदोल पीदुना इकाई खुमनबा उटकी हाइरी अरोइबदा पाउपिलाई न्यूज रीडर की वीडियो येंबिरिबा खुदिंग पुथागतचरी।